ꯁꯥꯒꯠꯄ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯩ ꯅꯪ ꯁꯤ ꯀꯥꯈꯠꯂꯛꯏꯁꯤꯅ ꯀꯨꯝ ꯑꯩ ꯃꯤ ꯄꯦꯁꯦꯟꯖꯔ ꯂꯧ ꯂꯥꯛꯏꯅꯤꯀꯣ ꯑꯩꯗꯤ ꯃꯤ ꯅꯠꯇꯕꯩ ꯇꯥꯏꯞꯅꯤꯅꯦ ꯍꯩ ꯑꯩ ꯃꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯏꯃꯥ ꯀꯥꯏ ꯌꯧꯕꯤꯔꯛꯑꯒꯦ ꯑꯩ ꯁꯤꯉꯥꯏ ꯂꯩꯔꯦ ꯏꯃꯥ ꯑꯣ ꯏꯃꯥꯗꯣ ꯑꯩ ꯑꯣꯏꯖꯔꯕꯗꯣ ꯍꯣꯏ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯇ꯭ꯔꯤꯅꯦꯕ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯥꯏꯔꯤꯕ ꯀꯥꯏꯗꯨꯅꯦꯕ ꯍꯥ ꯍꯣ ꯑꯩꯁꯨꯅꯦ ꯊꯕꯛ ꯆꯠꯀꯦ ꯇꯧꯔꯤꯕ ꯁ꯭ꯀꯨꯜꯗꯅꯦ ꯐ꯭ꯔꯤꯖ ꯃꯔꯨꯞ ꯌꯥꯎꯕ ꯆꯠꯇꯣꯏꯕ ꯊꯦꯡꯉꯦ ꯊꯧꯔꯣ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯕ ꯍꯥ ꯏꯁ ꯐ꯭ꯔꯤꯖ ꯃꯔꯨꯞ ꯀꯥꯏꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯤ ꯈꯪꯉꯣꯏꯁꯨ ꯈꯪꯗꯕ ꯅꯪꯅ ꯐꯩ ꯁ꯭ꯀꯨꯜꯐꯧꯗꯤ ꯊꯤꯟꯕꯤꯒꯦ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯑꯕ ꯅꯪ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯣ ꯁꯛꯇꯥꯁꯤꯒ ꯅꯪ ꯀꯥꯔꯦ ꯁꯨꯛꯇꯣꯡ ꯇꯣꯡꯕꯤꯔꯣꯏ ꯍꯥꯡꯉꯣ ꯍꯦ ꯅꯣꯏ ꯅꯃꯥ ꯍꯅꯨꯕꯤꯗ ꯅꯨꯡꯁꯤꯕꯒꯤꯅꯦ ꯅꯪꯕꯨ ꯁꯨꯝ ꯈꯟꯕꯤꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯨꯛꯇꯅꯒ ꯇꯧꯔꯤꯌꯦ ꯑꯍꯥꯌꯣ ꯅꯪꯗꯔ ꯅꯨꯄꯥ ꯄꯩꯒꯩ ꯂꯩ ꯌꯥꯝ ꯂꯩ ꯄꯩꯒꯩ ꯂꯩ ꯍꯥꯏꯁꯤꯅꯦ ꯅꯪꯒ ꯁꯨꯛꯎꯟ ꯎꯅꯔꯣꯏ ꯍꯥꯏꯁꯤꯅꯦ ꯃꯥꯏꯁꯦ ꯃꯤꯅꯦꯅ ꯁꯥꯎꯗꯅꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯅꯨꯄꯤꯁꯦ ꯂꯤꯗ ꯂꯤꯁꯤꯜꯂꯛꯑꯗꯤꯕ ꯁꯤꯅ ꯀꯤꯔꯤ ꯑꯗꯨꯅꯤ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ꯭ꯔꯣ ꯍꯣꯏ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯁꯛ ꯐꯖꯩ ꯑꯉꯥꯡꯁꯨ ꯃꯁꯛ ꯑꯗꯨꯝ ꯐꯖꯔꯅꯤ ꯑꯍꯥꯟꯕꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯔꯣꯗ ꯅꯨꯄꯤ ꯃꯆꯥꯅꯕꯨ ꯍꯦꯟꯅ ꯃꯃꯥ ꯃꯄꯥ ꯂꯨꯅ ꯇꯧꯕꯅꯤꯗ ꯀꯩꯅꯣ ꯋꯥꯔꯧꯔꯕ꯭ꯔꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯣ ꯍꯥꯏꯕꯁꯤꯗ ꯑꯗꯨꯏ ꯅꯠꯇꯦꯗ ꯗꯣꯛꯇꯔ ꯍꯟꯗꯛꯇꯤ ꯃꯄꯥꯁꯤ ꯈꯔ ꯋꯥꯗꯥꯔꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯀꯟꯁꯦꯞ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯉꯁꯥꯏ ꯌꯨꯝꯗ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯕꯅꯤ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯁꯤꯃ ꯑꯗꯣ ꯗꯥꯊꯣꯏ ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯗꯣ ꯗꯣꯛꯇꯔ ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦ ꯋꯥꯔꯧꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯌꯥꯅꯤ ꯗꯣꯛꯇꯔ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯍꯜ ꯑꯣꯏꯗꯣꯏꯔꯥ ꯁꯣꯝꯅ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥꯅ ꯍꯥꯏꯁꯤꯕ ꯗꯥꯊꯣꯏ लावने लाओ चलो ओए याम चाखुत सोमजु नपी मसाने यादबी खुदांग पाय सिंगिदुबु ओए थादो ऐ साउखनिको ऐ सिदैगि नुसिनजबा सिंनिंगे लौनिंग दे तुकनि नंग थोकैले लाओ चलो लाओ बा ओए आइदिने ममा मपा यानरगा मफुमसिदे प्रोग्राम लाइबा प्रोग्राम लोइबो युमबु सन्दुइबा ऐ कुतो थादोने लाओ बा अय कांदी नुपा नंग खुदांग थादो आइदिने मामा मापा चौथोक चौ लेप लेग्र तानिंग दे लेकाइदे लेमिनरगा नचनोइना खनबा गमदबा नंगुमबदा आइना लेबा गाये थादोय नंग आइबु चंगा हातनुदा थादोय आइदि नंगबु थंगोइ सिं नंसि थादोदना ओय आदा नबुंगोम लेसि उब्रा ꯅꯪꯅ ꯁꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ ꯊꯥꯗꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯃꯥꯡꯗ ꯅꯪꯅ ꯁꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯆꯂꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥ ꯆꯂꯣ ꯍꯥꯏꯕꯅꯦ ꯆꯂꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯦ ꯊꯥꯗꯣꯏ ꯍꯩ ꯅꯪꯒꯤꯁꯨ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯊꯥꯗꯣꯏ ꯍꯩ ꯑꯋꯥꯕꯤ ꯃꯃꯤꯗꯅ ꯄꯨꯡꯊꯟ ꯊꯜꯂꯦ ꯇꯪꯉꯪ ꯂꯩꯕꯤꯁꯤ ꯍꯦꯛ ꯀꯪꯕ 수맛비 미스나시죠 마야 깡깡깡바 로해 아이디 로이래 마음을 러리를 러러가 마음들에 따돌리고 미색도 마나 핫끄담마 낭구문나 호지 파봐 오이르데바 망망이 하 오이르데바 망망이 아독 저것도 뭐 third class 낭나 아이
ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯅꯃꯪꯗꯕꯨ ꯐꯜꯂꯨ ꯅꯁꯛꯇ ꯇꯨꯀꯠꯆꯩ ꯊꯨꯏ ꯍꯥꯠꯈ꯭ꯔꯦꯅꯦ ꯍꯣꯏꯅꯦ ꯂꯦꯟꯗ꯭ꯔꯦꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯃꯨꯟ ꯌꯦꯡꯉꯤꯗꯨꯕꯣ ꯁꯦ ꯆꯥꯎꯕ ꯗꯥ ꯅꯪ ꯑꯝꯇ ꯍꯥꯟꯅ ꯆꯥꯎ ꯍꯥꯏꯕ ꯅꯪꯒꯤꯅꯦ ꯑꯁ ꯁꯦꯕ ꯅꯪ ꯑꯝꯇ ꯍꯥꯟꯅ ꯆꯥꯎꯕ ꯌꯥꯔꯦ ꯅꯪ ꯁꯦ ꯆꯥꯎ ꯁꯪꯒꯣꯝ ꯍꯥꯟ ꯊꯛꯁꯤꯔꯥ ꯂꯐꯣꯏ ꯆꯥꯟ ꯆꯥꯒꯦꯔꯥ ꯑꯉꯥꯡ ꯃꯁꯥ ꯈꯪꯍꯟꯗ ꯌꯥꯗꯕꯅꯤꯀꯣ ꯁꯦ ꯆꯥꯎ ꯆꯥꯎ ꯍꯥꯏꯕ ꯗꯥ ꯍꯥꯟꯅ ꯈꯤꯇꯪ ꯊꯛꯑꯣ ꯑꯩ ꯀꯩꯗꯧꯕꯩ ꯊꯛꯇꯣꯏꯅꯣ ꯁꯤ ꯅꯪ ꯍꯥꯟ ꯊꯛꯁꯤ ꯊꯛꯑꯣ ꯌꯥꯝ ꯊꯛꯆꯜꯂꯣ ꯇꯞꯅ ꯊꯛꯀꯦ ꯍꯥꯏꯕ ꯇꯞꯅ ꯊꯛꯑꯣꯕ ꯈꯤꯇꯪꯒ ꯊꯛꯈꯣꯁꯤ ꯑꯁ ꯄꯣꯊꯥ ꯊꯛꯂꯦꯕ ꯉꯥꯏꯈꯣꯁꯤ ꯑꯦꯄꯜꯁꯦ ꯉꯝꯖꯜꯂꯨ ꯂꯐꯣꯏ ꯈꯣꯛꯂꯛꯑꯒꯦ ꯁꯤ ꯆꯥꯔꯒ ꯍꯌꯦꯡ ꯆꯥꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯄꯣꯛꯀꯗꯕ ꯑꯁ ꯄꯔꯞ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯨꯖꯜꯂꯛꯀꯅꯣ ꯉꯥꯏꯈꯣ ꯇꯞ ꯇꯞ ꯆꯥꯒꯦꯕ ꯐꯨꯜꯂꯒꯗꯤ ꯁꯤ ꯊꯣꯛꯁꯤ ꯁꯤ ꯊꯣꯛ ꯁꯤ ꯊꯣꯛꯁꯤ ꯑꯁ ꯌꯥꯔꯦ ꯍꯥꯏꯕ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯅꯤ ꯍꯥꯏꯕꯗ ꯅꯪꯒ ꯑꯩꯒ ꯎꯅꯔꯅꯤ ꯍꯥꯏꯕꯗ ꯀꯦꯝꯂꯨꯔꯕ ꯎꯄꯥ ꯀꯪꯂꯨꯔꯕ ꯂꯩꯔꯥ ꯌꯦꯅꯤꯡ ꯎꯍꯜꯍꯧꯔꯦ ꯂꯩꯁꯥ ꯇꯝꯍꯧꯔꯦ ꯁꯤꯗꯕꯨ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯕꯔꯥ ꯍꯣꯏꯃ ꯈꯪꯉꯤꯅꯦꯍꯦ ꯈꯪꯉꯤꯅꯦꯍꯦ ꯂꯩꯖꯨꯗ꯭ꯔꯣ ꯃꯁꯤ ꯑꯉꯥꯎꯕꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯁꯜꯂꯛꯑꯦꯅꯦ ꯃꯅꯤꯡꯒꯤ ꯔꯟꯖꯒꯩ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯩꯃ 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 ꯃꯥꯅ ꯊꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯩꯃ ꯀꯥꯏ ꯌꯧꯖꯕꯅꯣ ꯂꯣꯛꯇꯥꯛ ꯌꯧꯖꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯁꯤꯡꯃꯥꯏ ꯆꯠꯖꯕ꯭ꯔꯣ ꯑꯁ ꯃꯁꯤ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯤꯗ ꯃꯁꯤ ꯉꯥꯏꯈꯣꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯎꯈꯤꯒꯦ ꯑꯁ